नेपाल के साउथ एशिया की लेबाक सिंह पुनर न बहोत नरम दुपी कुंथ्रा मापन मदिन दुपा तरानी थोई पुनम योई यांखई माथोई ngasi सुमखा थाना सोशल वेलफेयर डिपार्टमेंट मदे पुलिस ना कन मंगम खरे राज्य सभा के सेशन हंगदोक प्रेसिडेंट ना सिटीजनशिप अमेंडमेंट बिल पास तौगने है फोंगदोक की बाइबा से नॉर्थ ईस्ट मियाम की लाइबक थी है ना वेटरन पॉलिटिशियन और जोइन फोंगदोक खरे चीफ मिनिस्टर ना हौकी दिसंबर कुनी पांदा सब डिस्ट्रिक्ट हॉस्पिटल की थाक अपग्रेड तौरम लिलोंग प्राइमरी हेल्थ सेंटर दा डॉक्टर अमत लेट्रे AMS ऑन सेंटर से मतम कतना तिंजिन क्रे सांतल डिस्ट्रिक्ट की लंकांग खुन्या यमदि लंकांग खुनखा की सिंगमाई दा थारम लुपा कोटी तरक लाख खुबुद्रा रोम की सेंफम ओइगदब पोपी पाम्बी सिंह यांततुना मांगन करे Directorate of Revenue Intelligence Regional Infalna Mioi Madi Indian rupees lupa lakh humbutrani thoi lising yankai taruk chani marifu oigadaba US dollar lakh lising ani ge senfam phagat pangam khrei Ma'am kurumjari adum yengbrib impact news ne hauji pungja sipab ni maroi pau sing miyam da pijari नेपाल की साउथ एशिया की लेबाक सिंह अरान थबक की पूर्ण होनरब नुपी चामसुमना अमा ngarang kan ngamkrab matungda ngasisu नेपाल की लमदम से फाउदुना पूर्ण होनरब नुपी कुंथ्रा मापन मदे नुपा तरानिथोय पुनमियो यांखै माथोय सोशल वेलफेयर डिपार्टमेंट मणिपुर पुलिस की एंटी ह्यूमन ट्रैफिकिंग यूनिट लंपेल पुलिस अमसुंग सिंजमई पुलिस ना कनब ngamkrei सोशल वेलफेयर डिपार्टमेंट अमसुंग पुलिस की अपुनम कांगबु असिना अगक पाव फंगबदगी इम्फाल इंटरनेशनल एयरपोर्ट मनुंगदगी नुपी अहम हाना कन ngamki कांगबु असिना मखाताना एयरपोर्ट की गेट मायोकनबद लैरिबा मफम सिंगदगी नुपी कुंथ्रा माथोयगा नुपा तरेट फागत ngamki मखाताना इम्फाल पुलिस की मियोय सिंग याव कांगबु दुना नॉर्थ एओसी लेबा होटल रॉयल लॉज तगी नुपी मंगागा नुपा मंगागा फागत ngamki स्टेट की मफम क्या पुलिस ने लेप लेतना फागलक्लिबा लोन यादब मौद नेपाल की चंगसिलप नुपी सिंह से बुतेक तकायदना मयुम यौन होनबदा मणिपुर कमीशन फॉर वुमेन की माइकई की पांगपम थोक मतेंग पांगलगनी अरानब लंबीदा पुशन होनब ओइरम याई हाइना पानरिब नुपी सिंह असिना लैरिबा उजाला होम कमीशन की थौमी सिंह चतुना हकथेंगना उनरुरे हाइना कमीशन की चेयरपर्सन डॉक्टर बिनोता मैनम फोंदोरकली सिंजमई चिंगा मथक लेबा चेयरपर्सन असगी युमदा पांगथोक पाउमी सिंग उनब मद बिनोताना ngarangdagi hauna mafam kyadagi rescue torokliब नुपी सिंग असगी मरी मखोंग चफसान खंगदोकनबा मरी लेना बलोइसंगना चाउन होनरी रेस्क्यू टीम की ऑपरेशन सु मखाताना चथबग लोइना इनौ नौना मोरेदगी नेपाली नुपी निफु मदे कक्सिंगदगी तरा मरी कनम ngamle हना रिपोर्ट लाकले मखोइ सिंग असि बुतेक तकायदना थमन रुम मतिक साब मफम लैतबना इम्फाल द पुरुकनबा होनरी पुलिस की वाहंग पावंगी थबक मदे सोशल वेलफेयर डिपार्टमेंट की ऑफिशियल सिंह चथरिब थबक थौरम सिंह असि लोइबगा कमीशन असिना पांगपम थोकपा मतेंग पांग सेम सादुन लैरि हैना मांगना फोंदोरकी मयांगी नकोई इन्वेस्टिगेशन करी करी नकोई वेलफेयर की दमकता कोई लापनी नकोई बु फजना थबक चलपो औरगसु वेदु यामन क्लीन ओइना चटननबा नत्रगना मिसअंडरस्टैंडिंग ओबे यावरगना नकोई डिपोर्ट तौननबा अदुभौगी वेलफेयर खक्तनी अखोइना लाइसे कमीशन अमसुंग सोशल वेलफेयर ना लखत पिरिबसे नकोई वेलफेयर की दमकतनी अखोइगा नकोई द मांगननबा कैसु तौबगी लेते हाइबदु अदुम खक सेंगदोकपदुनेबा आदा चटके अदुदा चटके मपान थोके गुंबा हाइबदुदी रूल की वांग ओइबनिना को थोंदे इन्वेस्टिगेशन लोइत्रि भौददी नकोई अवाटपगे हाइयो अखोइना पिगनी आई होरे नुदांगसु विजिट तौगनी अखोइगी चाबा थकपा कमाइन तौगे लेबम चाबम अवाटपा करी लेगे हाइबदो कमीशन की माइगे देसो अंगम मतेंग पांगनी मणिपुर फाउतुना साउथ एशिया की तोंगन तोंगन बिलम सिंगदा ह्यूमन ट्रैफिकिंग की विक्टिम ओइगन हैना चिंगनबा नुपी क्या कन ngam खिबादो सोशल हारिब ngambagi
kanma ngamkebagi thawang adu Women Helpline Manipur Social Welfare Department ta pau pirubadagi kanma ngamkibane hana Custom Preventive Force Moregi SP T Vizando na fongdorakli Custom Preventive Force Moregi office ta ngasi paumi singa unabu mada SP Vizando na Custom Preventive Force Morena Women Helpline Manipur Social Welfare Department Children Program gi Deputy Director K Saroja made mari lena ba NGO sing da pau piru पिहोबदगी ngarang abadi ngasi human trafficking ngamari lena Nepal dagi purakpa nupi amadi nupa yauna mioi kya ama kanma ngamhobane ICP more da leiba custom post ki record yenglobada human trafficking ga mari leineram gadra chingnaba se sang suna lakpa Nepali nupi chama nifu de 2018 gi October thadagi chaye sigi January fawbada Myanmar lansin kiba leikhre che sang suna madi niyam chumna lakpa tourist singda custom na athingba piba leite adubu human trafficking tawba se thingna na ba custom preventive force more na so mikup naum sing lady have wafam thamlaki mi sama ga ni phu hena ko gi Myanmar side lom jang gi bagi record phangjare hai ba jing chi koina human trafficking mari le rang da hai bagi amna jingna jabati le je aduga koi gi sigum bagi train je sum lak bagi chance se leiba si da koina sigi leiba koi gi more gi customs preventive force more degi land custom station mari le no jingda akoina sigi matang da khatang error oina leina na ba adugi so akoina khangan jakare Citizenship Amendment Bill 2016 mayokta leppada Manipur gi Chief Minister na kitik kirum tawduna laibigi mahuta mating phudoktuna miyam gidamak honab matam oire hena veteran politician ozoina fongdokre loinana India gi President Ramnath Kovind handak Rajya Sabha gi session hodokpada PK address ta wathok oiriba Citizenship Amendment Bill 2016 pass tawgani hena fongdokki bhaibase North State miyam gi laibak thibuni hena President ki warol adubu penda fongdokki Kawad leba ozoi gi mayumda paumi singa unabu mada ozoi na makata na fungdor kibada President na pikiba address adu da bill si ki mayok ta khongjang kya changchin na yo horiba North State ki miyam gi interest wapam mata fungdo kidaba haibase thamoi songning aine bill se pass tawraga so North State ta soloi hena Union Home Minister na thajaba pirakle hadibu wapam se karai foba thajaba yaba wapam oigadori amade mataw karam na North State singda soloi dori bano haina ozoi na hanglakli loinana bilas ki matangda Manipur lenga ki firepsu mayek sengde North ki atope state ki chief minister singna bilas ki mayokta lepangam laga Manipur ki chief minister na lepangam drim karigino made bilas soidana pass tawgani haina BJP ki general secretary Ram Madhav na fongdo ki basu laire matanga sida Narendra Modi na luching balenga ka sig mipum khudimak amatoina saukhat miner na ba lauriba sabka sath sabka vikas ki slogan na kadai da chat khre haina fongdo ki amade bill se hauji chathariba Rajya Sabha gi session asida pukhatlaroi hana Rajya Sabha gi chairman ngarang warep lawkib leirabasu matam amada hekta bill se pukhatlaga pass tawkib yai haibagi chingnabasu fongdoraki ada simi tagi tim ngang thore iga state lady government gi spokesperson na stangangi sikana taidi government si hada citizenship amendment bill da ontong da kithi kirum tawba phibam da leire haina aina lawe sarkar sigi mating phudok pagi sapsa matam du oire haina kale siri viren ayak assembly da tam anirak thena gre aina yamuna khange yamna king law mini adubo maji BJP yaw khibdagi huji tu da sangaba lil vote tongna tawrisi aikoi karigino aisa ngai aikoi madugi matam nate aikoi sarkar sigi thauna huji utpatai it is quite clear citizen amendment bill se rajniti gi motive laiba bill lamani aduga Shri Narendra Modi amasung huji laiba central government gi awanu bharat satliba sajat ase miyam punamaki mayok laiba sajat nena aina lawe Miyam yapa magi mayokta Parliament Citizenship Amendment Bill pass tawner mahonarak pagi mayokta Manipur People Against CA Bill manpek na changsilap khongjangi sarukam oina nga sidagi Manipur da India ki national anthem sakpa amade Hindi lol ngang bathing ba yauna makal kya gi khongjang sing lauthok rei
हिरम असिगी मतंगदा न्यू चेकोन दलेब मानपेक की ऑफिस त पांगथोकिबा पाउमी सिंगा उनबा मदा लुब असिगी को कन्वेनर निंगथौजा लांचा नहाई इंडिया की ओइना ममांगैदगी लेजरकलब कॉन्स्टिट्यूशन बु सिंगनदुना नरेंद्र मोदी ने लुचिंग बीजेपी की लेंगागा सिना नंफुदा पास तौनरब होनरिबा सिटीजनशिप अमेंडमेंट बिल की मायोक्ता नॉर्थ ईस्ट की मियामना मखल क्या की खोंजंग संचिंदुना लाकली मणिपुर दसु चिंग अमसुंग तमगी तोंगान तोंगानबा लुप हुंबुतरा निथोइना पुनसिंदुना बिल असि हंदोकनरब अकन प्रेशर पीदुना लाकली अदुबु बीजेपी लेंगागा सिना बिल असिबु नंफुदा पास तौनरबा ngamzaba upai sizinaraba hotnariba se lubasina yab ngamloi maramasina ngasidagi hoduna BJP na constitution signariba sibu sumthoknaraba made bill asi parliament ki mafung phana handoktribu fawba lamdamasida India ki national and symbol bu ikai khumnaba uttabaga gi khongjang asi sangsin bani hari खोंजंग असिगी मखा ताबु ओइना मानपेंगना इंडिया की प्राइम मिनिस्टर नरेंद्र मोदी अमदी होम मिनिस्टर राजनाथ सिंह बु बॉयकॉट तौरगनी फोंदोकी अमरोम बिल असिना नॉर्थ ईस्ट की मियामदा पीरिबा चैथेंग असिदगी कंजब ngamnanaba मानपेंगना नॉर्थ ईस्ट की मियाम की ओइबा अचौब मिफम पांगथोक्तुना इंडिया ना नॉर्थ ईस्ट की मियामदा सथरिबा थवोंग असिबु यूनाइटेड नेशन दा वाकटलगनी हाब वाफम थमलकी ऑफिशियल लैंग्वेज हिंदी अखोइना बॉयकॉट तौगनी मसी अखोइदा नतना अवांग नोंपोक लमदम खुदिमक्ता मसी तौनबा अखोइबु हंजन हंजन खोंगोइ नरिबा अखोइगी तसेनमक तांग तरुक अमसुंग तरेता लाइबा अखोइदा हंजन हंजन बिल से पास तौनबु होनबा हजिकना जॉइंट पार्लियामेंट्री सेशन नम कौरगा लोकसभा राज्य सभा पुंचलगा अमुसु पास तौनीना खल्लिबा मखोइगी सिगुम्बा एटीट्यूड असिबु सिंगनबो ओइना भारत की प्राइम मिनिस्टर अमसुंग भारत की होम मिनिस्टर से स्टेट असिना people of Manipur na matam chupagi boycott tawre unconditional withdrawal tawdri phawbadi matam gi mafam gi lam gi oiba hingjang gadage do lauthorakpa matamda miyamna man pack pu aikoi mateng pangbinaba koina appeal tawjari habak post khara logani haina advertise thori Citizenship Amendment Bill na maram warga state sida thokli batangdu laita da fibam asigi marik chumba wafam India ki president amadi prime minister ki mafam da yohan naba governor amadi chief secretary ki mafam da NEIDP na memorandum pishin krai babu prada leba chief secretary ki loisang da paumi singa unaba mad North East India Development Party NEIDP CWC ki president in charge Ilangwam Brojendrona bill asina ek onthorok matam da state sida oigadoriba ओनिंगदेब थौदोकमदि सरंगनब सिंह थोक्तनरब NEIDP की माइकैदगी मेमोरेंडम सिंह असि ngasi पिसिन बने ngasi गवर्नर के उनबदुदा हाथु न बिल से लोकसभा पास तौरपदा अंगकुपु इहना गवर्नर थमला इहना पाउदम लखी मेमोरेंडम मदुदा याउरिब वारोल सिंह प्रेसिडेंट रामनाथ कोविंद की मफमदा यौहनबिरनब NEIDP की माइकैदगी तक्सिलम की हरी लोरना Chief Secretary की मफम दसु मेमोरेंडम अमा पिसिंदुना इंडिया की प्राइम मिनिस्टर नरेंद्र मोदी की मफम दा यौहनदुना बिल असि विड्रो तौननबा NEIDP ना तक्सिलम की हना मांगना पाउदम की मांगना मखा तारदुना येलौमी मुटखिबा याना लैरिबा बिल असिना चनरकलब मतमदा अवांग नोंगपुगी स्टेट सिंग मरुइना मणिपुर चाउन अकाइब लाकपगी ओइथोकप चाउन लै तुंगलमचत कंदब याते मदि येलोमी मुटखिदनबा NEIDP ना लेपलैतना खोंथांग क्या लौखटली मखा तानसु मियामग पुना बिलसी हंदोक्त्रु फाव खोंजंग क्या संसिनखिगनि हाना फोंदोरखी अखोगी नॉर्थ ईस्ट की लैरिबा पीपल सिंह की इंटरेस्ट अमदी मागी लैरिबा हैबिटेंट्स की नेचर मैम सिंह सिदा छागोनरिबा सोशली इकोनॉमिकली एवरीथिंग इरेस्पेक्टिव ऑफ एनीथिंग मधुगी लैरिबा खुदिमक सिंह अदो बिल सिना मसिपुनम अमता मधु डिस्टोर्ट तहंदना डिसमेंटल तहंदना अखोगी नॉर्थ ईस्ट की एस यूजुअल जन लैहन बसे मथौ ताई हाबिगी चपचाबा फिरे बदुना खोइना थमजरिसे मधुमक अखोगी मेमोरेंडम सिदा पल्लिबसे अखोई हाना विड्रॉ तौर मतुंग मधुगी मखा ताबदो कई लाके तगे हाबदुती लेटर ऑन इंक्लूसिव ऑफ ऑल द stakeholders of the northeastern region मधुगा लोइनरगा करी तौबा यागे हाबदो खनगदौबनी Citizenship Amendment Bill की मायोक्ता ngasi DM College of Arts की माहिरो सिंगना कॉलेज की गेट वाकन मिफम फमदुना बिल असि परमानेंट ओइना हंदोकदबनि हाना तक्सिन क्रै कॉलेज की माहिरो क्याना सरुक यादन फम की वाकन मिफम मदुग मरि लेना कॉलेज की स्टूडेंट्स यूनियन की डेविड एंड एक्सटेंशन सेक्रेटरी वाई रामेश ना हाई लोकसभा पास तौकिबा Citizenship Amendment Bill असि लमदम की माहिरो खुनाइना कैदोनुंग याब ngамलोय बिल असिना एक ओंदुना हेक सनरक मतमदा अवांग नोंपोक लैजरिबा अपिक फुरुप सिंग असि तम
तमना मुटखिबा हाइबसी कुइहौरोइदबा थबकने मरम असना बिल असिगी मायोक्ता संगसिलकपा इहो खुदिमक्ता कॉलेज असिगी माहिरोइसिंगनासु मांगजिल थाना सरुक यागनी फोंदोरखी ngasi wakan mifam adu dasaruk yakiba mairo isingna bill asigi mayokta amadi BJP RSS ki mayokta kholau kya su lauki हंदक यूनियन की ओइनसो अखोय आरटी न चिंगबा रिपब्लिक डे अखोय बॉयकॉट तौजदना अखोय सरुक याजखिदे सीएबी की मायोक्ता तसेंग लैरी हाबदु उदनबगी दमक ngasi बिल असigi मायोक्ता अखोय मतम पुमदा अखोय यूनियन की माइकेदगे अमदे डेम कॉलेज ऑफ आर्ट्स न अखोयना मतम पुमदा खोंजंग सिंग के चानबा अमसिंग असि अखोय चंगसिनबगी दमक सेम सादुना लै हाबसु अखोय यूनियन की साइट के अमदे डेम कॉलेज ऑफ आर्ट्स न थमजग Citizenship Amendment Bill 2016 की मायोक्ता ngarang Thobal district की मनुंग चन लैबा टेक्चम दमरी Maira की खोंच चटखरे निंगसिंग लूफ टेक्चम ओल टेक्चम मैरा पाई बी अमसुंग क्लब अमदि ऑर्गेनाइजेशन के आना पुन खुसम नदुना टेक्चम की अकोइबदा मैरा की खोंच अदु चटखिबने मणिपुरदा सिटीजनशिप अमेंडमेंट बिल 2016 चनब यारोय CAB मियामना यानिंगदे अवांग नोंगपुग स्टेट सिंगी येलोमी कंसी हाइबना चिंगबा खोलाव क्यासु लाउनखी राज्य सभा की एजेंडा लिस्ट की CAB 2016 लौथोक्रे हाइबसे ऑफिशियल ओइबा पाव नते मसी मियामबु पंगथहनबनी हैना SSUM AMSO Masad RSF अमसुंग AMPSUM थोप जॉइंट स्टेटमेंट अमदा खंगलकपग लोनेना बिल असि थासी की तरेट नत्रग निपान राज्य सभा पुथोकनी हाइना थाजरी मरमसिना अखोई तुमिना पंगथदुना लैबकी मौता मिकुप नाउम सिंगना लैबा मथौ ताई हाइबा वफम थमलकली Chief Minister Nongthongum Birenna Haukiba December 25 Primary Health Center dagi Sub District Hospital gi thakta upgrade taukiba Lilong Primary Health Center da hauzik doctor amat laitre doctor manga leiba Lilong Primary Health Center asida doctor aniyam na transfer taukhraga doctor ahum amana suti laukhre hari hospital ase doctor amat laitabna maram oraga anaba yengba lakpa patient kaya awab tare hauzik wariba hospital asigi fibam asida lainga kamadi mari lenaba authority na numit mangani gi manungda miyeng sangbidrabade all Manipuri Muslim Students Organization na tongan ba civil society organization singa pullaga hospital ase thong lonchin miyawna makal kya gi khongjang sangsillaga ni haina AMMS ogi president Mohammed Nawaz na pawmi singda fongdorakli within 5 days po manungda government na 5 doctor sabir to taragadi wakalon manaba CSO sing am local club mara babi sing da tanaraga makal makha kai kun Chandol district lamkam khunya yamde lamkam khunka gi chingmai da tharam bulpa koti taret ka lakh humputara rom gi senpam oiga ba popi pambi sing yantha turmangan krei mafam ani adugi singmai de ekar sani kunlom da tharam popi pambi sing ado Tengnopol gi SP Dr S Ibom Chamasung nap ki SP W Basu gi liching makha da tongan police officer amsung Chandel gi DC yaw apun makangbu amana yantha turmangan kibani Kangbu adun ayuk pung nipan makai dagi nungthil pung ahum makai tab fawba popi pambi sing adu yanthat pagi thabak chathaki yanthat kiba popi pambi sing aduna saurak no opium kilogram lising amaga chamanga nifurom puthok pa yai hairi Tenopol District Police, Chandel District Police, NAP, Manipur, NCB, Chandel DC Office ki staff sing Tenopol District Police, Tenopol DC ki staff sing yauna koi lamkang khunjai amsung lamkang khunkhada koi chingmai singda koi plan yathapagi kan operation ma koi chathajari koi sida I30 dagi koi damage to wase chathajarpani Imphal East District ke manung chana leba nongada gi khumbong muyum chawbu chahi yankhai maria pokpa laikhidraba ke H angau sajaubu Taramanga Subasam Rifles yangang pokwi post ki personnel singna phazil lubagi thawong adu yaning do phong doctor ngasi mafam adu gi miyam no wakat wipam chathakre AR na phazil urba khumbong muyum chawbu na pawmi sing da phong dorok gi matung ina ngarang nungthil pung mari gi minute kunlom tab matamda mak na Imphal gi nongada tamna lakpagi lamlai irabot park mapada Taramanga Suba AR gi personnel singna farg mahpu lalawbani haraduna masada yawba bom amadi lupa lakh ama puthoru haina threaten tawraki hari
ngasi gi wakar mifum da saruk ya kibi nonga da awang lekai mera baby secretary KS khomdon wi phongdor kibada taramanga sub Assam Rifles ki personal singna chathar kiba ka hen thawong yaning de thawdoga sida chener taramanga sub Assam Rifles ki personal sing matik chab cherak pi ga ben hebo wafam thamlaki ina haije ningi sidi ataina te maran lai taba mibu maran lai na haije laga phana bo honariba CID tawruba mido samra phandu pau bibiribo madu potok piu sebai thana na phagi bai je phabi che sang biram banati chumna wari saji hairi ado ai sirubde halaba mi mane ado hairiba thabok se Manipur da amona thoktana ba amuktang di simmi na dana samra phanse koina kari action lawchige haibo poto ai pamjai Directorate of Revenue Intelligence Regional Imphal gi officer singna akana pau fangbadagi mioi maridagi Indian rupees lupa lakh humbadar ani thoi lising yang kai taruka chani marfu oigadaba US dollar lakh ma listing ani gi sanpam phagat pangam khrei farba mioi mari adudei mantri phuki dagi Shankar Prasad Sharma chai nipu taruk more dagi Shiv Sharma chai nipu mari North Delhi dagi Varun Wala chai kulumdoi amadi Delhi gi NS Mandi dagi Manmohan chai nifuni thoi ni hadi farab mioi mari asigi mathakta Customs Act 1962 gi makhada case ama lokhut kre hari suda laiba lalalu amagi mioi yauna mioi kharana nongmain kapada laikhidraba nagamapal phogoi sangmam lekai digi TS Zagat Elias Tony gi imung manungda laingang na pigani hakiba ex gracia gilpa lakh manga gi senfam haukiba January 13 da pirakre hari iramasing matang ngase Manipur Press Club ta pangthokiba pawmi singa unaba mada thangiban United Club ki president Pratap Laisang Them na hai haukiba 2018 gi March ani amadi ahum gi lonaba hingda yausang gi thabal chonglurga halakpada Tony bu gari thainabagi wahu amada nongmaina kaplambadagi laikhidabane misi asigi matangda miyamna JAC semduna akanba yaukya haukibane loinana matam aduda Manipur lengangna laikhidrabagi imung manungda ex gracia pibaga loinana imung manungi miyoi amada lenga ki chanaba thabakama hapkani haikibane adubu matam kuina club asina chen chongbadagi haukiba January 13 khaktada haidaba senpham ase lengakna laikhidrabagi mapagi account hablakibane adumakpu imung manungda thabak hapkani hena haikiba wafam adude ngasi pawba thabak ontok thamlaki yam nuaini hoi DC gi kuthangda madugi ayaba ma chummena khalagadi sorat nangnaba magi mathau mangam nangnaba pithu piragadi yam nuaini asukya sangaba sahi सिगुम्बा लाइगिदबगी मतांग कंपेंसेशन पीबदा मागी सरादा नंगनबा पीबीरगदी याम नुआइनी होई डीसी gi kuthangda madugi ayaba ma chummena khalagadi sorat nangnaba magi mathau mangam nangnaba pithu piragadi yam nuaini asukya sangaba sahi pharakaduraba sibogda yam wana tanarakanda phangan base masi government gi puning singsinjari habi Imphal East Commando Madi Taramanga Subasam Rifles ka punba team amana ngarang lona thingkrabala lohlup KCP Maoist ki active cadre ma farai farubumi yodudi lamlai police station ki manung chanba chalo maning dagi thaunawzam kante alias lemba sahi kulumdoi apokpati ai stomal ni hari farubumi edu logi oiba action lokanan bagi damak lamlai police station da sinakre hari Mana suta daba marol su thok daba mioi ama lamang nambadagi hangang police station da laire mioi ase yeng bada chahi nifu manga rom gi lenga oigane mag January 15 masung kontra gi lona ba hingda Imphal East ki khomi dokta laiba Muhammad Ali Ahmed kawwa mioi ama gi yumda sanglak kibani hari madugi tungda hangang police station sinaraktuna hauzik police station sida thamli hari
Kakshing district ki Hianglam Assembly constituency ki manung chanba sekmai jindagi arung nomai khong fabu ki kilometer kun ma thorum sangba Manipur turel mapan ki lambi ase tha asik taramanga fabu ki manungda Manipur lengang na sembidrabade sahi asida pangthok kodoriba Lok Sabha election boycott tawragani hana Youth Development Foundation athokpa chiro lamada khangalakli. Kangpokpi district ki manung channa island block the leriba SDO madi video loisang lenga na mafung fana mathau tawan bio loisang ani asigi SDO madi video ase Republic Day madi Independence Day natana atai matamda office ka di haina island block development committee IBD sigi advisor Rimai Daniel na fongdokrei ngasi block asigi SDO video loisangda block asigi manung chana laiba khul mariputara marigi khulakwa madi IVD sigi mute singi oiba mifam amada advisor Rimaina island asi mamangai cycle block ki manung chana lairam labasu bifurcation tawraba matungda island block asi SDO video loisang asi hangdorakibani anoba loisang asi hangdoklabsu ngasi fawba mathau tawdana laiba asina maram oiduna akoibagi miyamna chawna chaithing piri mana makha taraduna loisang asi gi awabasing asi awatpasing asi natana blog asigi oina PDS ki polam singsu mafung fana ngasi fawbada fangdri nafsagi makhada missing gi matung ina pi gadaba singsu yumthong amada keji manga khak Sing keji lupa nipan fangan bata natana agent amadi sub agent su cycle block ta oiri tongan block am oira bisu tongan agent amadi sub agent thamduna miyangi phangam thokpa chakthung fangan daba laibak thibini hana thamlaki island gi block ki manum sida energy se yam phajana tawkhidre maram di karino haiba gi proof office amal lena office da energy ki paisa si distribution aside yendre a imphal da dum yendun lere aduna mayam gi apim badi watre maram di karino office lena imphal da dum yengkhibisi for what purpose yari ma khaidi area gi mission di office asida laaga office aside yen biro haibo matam sida makhoi sina security wale ama adwa da hairi adubu ekhoina pambadi IOB haina ben amma lere Ben gi makha sida ekhoine hinna ba amasu tawradabani ben asida hujiki energies ki si account si asida deposit tawraga asida withdrawal tawiro Zenims ki doctor nurse singi pay scale amadi pension scheme ki matang da Dr. TS Bimo gi maikai gi thawai haksang yauna chief minister gi pungning sanction na ba khona gane miyam gi yenglaga assistant professor senior resident and associate professors committee teachers association amadi nurses association a chief work strike tawgani habi gi khongjang adumakti handok piu haina Zenims ki director Dr. TS Bimo na appeal torakli Porompata Zenims ki director ki conference ole paumi singa unaba mada medical profession de leiba mioi ama oina Zenims ki doctor amadi nurse sing na thengner bi khudong chada ba sing ningthina khangi Zenims ki doctor amadi nurse sing gi demand asigi matang da chief minister ga gi ayab lauraga cabinet decision ama launa ba tangai fadabana chief minister na Delhi dagi lakpa fabu ngairaga tungkoi ba warifama lahon na ba hona se masida Zenims ki Doctor amadi nurse singa chapchan mateng pangbiu hana director sin appeal torakli nakalam rom the hospital gi thabak thoram singda yamna maru oiriba nurse singi oina rims ka manab grade pe semdok pagi wafam ase junin oiba wafam nei masida sunatana doctor amadi nurse ki all pension benefit ki matangda lekhai tadriba sina khudong sadaba amadi ama lairiba asigi matangda chief secretary principal secretary health amadi finance yaw mioi ahumna sab committee amana thidokna ba laikre hari tang mangagi ayuk phawda chief minister gi moi gi side gi su id employee gi side gi su chief minister da pursue tawsi ai gi side gi su heart and soul oina pursue tawraga masi gi pot si moi da convincingly adi yamna thuna tawna bado photna minasi hujik ti ngasai ai gi chauki sina director haije baiwani basically ai su doctor ni medical profession gi mini ai gi profession gi phangbam thokpa right to tanaba or phangnaba honabada ai gi side gi su 100% ai
heart and soul honajagani leibaki issue mayamgi awaba public interest si yengaga koigi sijwa ise tawdana chief minister gi level da health minister gi level da piba yaba pursue tawraga phangnaba honaminasi Zenims ki TNAI na January 13 February amada mass casual leave logan hen torambado MBVS ki examination laibad maram oiraga February mari amsung mangada chatharaga ni hana Zenims TNAI ki chirol man hairi loinana masi forward TNAI na taliba demand ase fangdrabade February tarutagi matam kak taba wakat khongjang sing changsilaga ni hana su thamlakli Lonan matang swada break malauge break matungda khwarman kaithelda aran vendor card sabuk marilenan IMC ki official ama police na fadun leiribasi ki matangda IMC ki ruling amade maud department atumina leiribasi singnaningai oi haina IMC ki opposition ki maikai digi phongdor ki paw amade Manipur masung malem ki tongan tongan bi paw sing pudun lakchage impact news po migeng ta dur lebiu Breaking matong da mayam bomo na tarab nokchari loinana bulletin sig makata ba pausing miyam da pijari khwarman kaithel da aran vendor card sabak mari lenan IMC ki official ma police na faduna lairiba sig matang da IMC amade mahud department tumina lairiba se chingna ningai oi wato ka sada IMC ki ruling amade mahud ki official sing chena senab lairabra haina opposition ki maikai degi maral sirakli Kangla Patlai ba IMC ki opposition office ta Pami Singh Unabumada opposition ki corporator Soram Sunil Nahai IMC ki revenue officer KSH Gyanendrabu Khwarman Kaithel da loan yadabamong da banner card saduna crore kyan khuzing oiba senpham Kaithel nupi singdagi khomgat lambag mari leinana police na fa kiba sigi matang da IMC ki ruling maikai de giamade mahut department ki maikai de wafamam ta laktaba asimak yamna chingnaningai oiri government official amana senja thumja torambadagi police na far fawbuda hauzik fawba official asigi mathakta suspension order karigi thoktabano IMC ki oina yamna laibak thiba thaudok asida mahut amade IMC ki ruling government senarbra haibagi chingnaba laire habu wafam thamlaki Mahut department site gi suspend order gi thokpa order gi ayaba am khaksu pibi rakadobani madu ngasi bowa aina hangba matamda aina khoina tajaba matamda karigumba amatta pirakti haidi authority singsida chena ba yauraba jala khoi imaibel singdagi lana paisa khongat kiba milan amadi municipal corporation gi aro na pobiriba ganendro aikhoina anti corruption cell na Marik chum na puthok piro khoigi honorable chief minister in Manipur government da marik chum na khoi white paper oin puthok piu Nakalam ramda IMC ki house ki ayab yaudana mahut department a corporation si ki oina thabak kauriba se rule gi wang madani appointment gi advertisement ase athu bada ka uhaina IMC ki opposition deputy leader Gairon Gangmaina demand torakli Garun Gangmaina hai IMC ase full-fledged corporation na mane 1994 IMC Act chapter 5 article 44/2 section 71 gi matung ina corporation ase gi anu post Khan bahai base IMC commissioner amadi house ki ayab yaurga job appointment tawba amadi salary pi bahai wafam phawbu yauri adubu rule pumba kanthoklam laga mahutna thabak lawbugi notice thokliba si opposition condemn tawe loinana notice ase athu matamda kakkadabane natrabadi law court ki mateng lawgani hana Gairun Gangmaina section wa thamlaki Habok post khara logani haina advertise thori base ekhoi IMC ki cooperator singna yam kan condemn towi maram di kaigino haiba matam sida aikhoi gi IMC se corporation ni autonomous body ni Imphal municipality corporation gi thabak lowbai se aikhoi corporation gi hak ni 24 hours ki manung sida mu department na withdraw togodabuni todaba targadi aikhoi cooperator singna monday sida aikhoi case fine torani Malem gi atai mafam singda pangthoknabung Manipur da so World Wetland Day gi thoram Loktak ta leiba Langol Sabi Safu Khangpok floating village da pangthokre Loktak wetlands for our future generation haiba thim da all Loktak lake areas fishermen's union alafuma masung state wetland authority government of Manipur PRDA IPN
Intake Manipur chapter Chinduna Pangtoki Batoramada Alafum Secretary Rajan Hai Loktak Pat Manki Bibasi status Oina Hiram Kudimakta Mangjabane Loktak Pat Manki Bibasi Loktak Pat Amade Masigi Akoib Leba Miamgi livelihood Mangan Butanatana Part Asidagi Putok Lamba product kaya Mankraga ni had wafam Tamlaki Thoramaduda environmentalist R.K. Ranjan Hai Loktak Pat Hai Basi status Oina Quaidaki Maru Bamafamane Padasina Manki Vibase Lamdamasigi culture Yauna Padasida Amade Masigi Akoib the Kundariba Praja Singi Hingbagi Hak Manki Gadoribane Akoib Masak Takliba Malem Gimafam da Mafam Kaya Lemzana from Oiriba Padasik Kananaba Miam Golorina Tungkoina Satkadaba Polishi Ama Sembagi Tangai for the Lay Habu Wafam Tamlaki. Parasi mangi bataragati apam masul depend toriba prajasing asi kaktanate koi Manipur gi leriba magi climatic conditions ma kani Manipur climatic conditions ma kani koi nation gi on India gi ma prithvi gi ma kani hariba asi kumba asu chawraba biodiversity da asu tawr mateng pangba asi kumba parase ai koi kandaba taragati tungi miru na koi bu kari ne haina khalawdagi halaga yoina na tungi miru da makalaga asu kumba parsing ase kandaba yade haibagi kudam se state ki nation ki khalakal da praja singa kunjang section hinjarapani ekoi mi wini hinjariba ngasi malebse hinjariba ekoi mioi ekoi sor holiba amade saliba uriba hingi matam da ekoi na ekoi tonde hingbe yate ekoi na ekoi bada leiba mayam da ekoi gi mating lauraga hingi habse ekoi amun ningsang na bama drakar tai Malim Tongan Tongan Bumafam Kaya Pangtuk Nabu World Wetland Day Thorum Sendra the Supangtok Ray Loktak Development Authority Amadi Loktak Lake Tourism Development Corporation Society Kusham Naduna Wetland and Climate Change have a theme Asida Sin Mathoramadda Loktak Parki Hausi would be Fibam Gimatang the Kubna Kananaina Ki Thoramadda Chief Guest Kiwarolda Forest and Environment Minister Tonazum Sam Kumana Fundo Kibda Lamdamas the Leribamio Kudingmakna Ramsar site or Loktak Asi Kanbada Mateng Pangbiu had a Miam the Apple Tauki Ngasigi Thoramadda Hyanglam AFC MLA Dr. Yumnam Radheshyam, Deputy Speaker K. Robindro, Additional Chief Secretary Shawal Akhtar, Loktak Development Authority Director L. Vagaton Su Sarugyaki. Thoramaddu Sarukamoina, Wetland and Climate Change have a team da Class 2 the 9 Fobki, Mairo is in a Sarugyadur Pangtokba, Sport Painting Competition Gi Makong Matang Tarab Singda Manamatumsu Yentoki. Impalom Negro Tata. Plastic had the city pollution dog na si Lotaki no Mutangale, Amadi Lotaki ising no fresh water high to visit the Lotasi, Missy quite a part of fishing way, Missy Canana no, maybe couldn't soccer buggy couldn't me at the city, quick low yatre. Maybe because you can see the soccer visit, Tawange, Tawangi Mati, Namda Aves. Can you have the I quite the Canada Piri, but a quite a scenery, but I quite the Canada Piri, but environment that I quite naive, she live, he must die with my amsing say. Aku miui bena poluta udana mangal leba, masih aku stakot berkuda mati apa. I appeal to media the people of Manipur, please save wetland, Loktak lakes and other lakes, and this environment and scenic beauty of Manipur. When masih ngaksem biyo, isa na. Central Agricultural University Lamphel Pataleba Central Farm da Sterasigi Anowa Food Technology College ama ngasi Maikum Hangdokray ngasi college ado Department of Agricultural Research and Education Dargi Secretary gi Famsupuriba ICAR New Delhi gi Director General Dr. Trilochan Mahopatra na Maikum Hangdoki Tarumaduda Trust for Advancement of Agricultural Sciences Taski Chairperson Dr. R.S. Paroda, ICAR Regional Center Northeast Region Umyangi Director Dr. Narendra Prakash, CAU Infalgi President Vice Chancellor Professor M. Premjit Yang na Tongan ba Department sing the Lakwa officials sing Sarugyaki.
ngasi ki thorom du mari lenana Dr. Trilochan Mahopatran hai ki bada Prime Minister Narendra Modi na kumjal singani kunithoi forward lomi singi income double ohen bahaiba pandam masada food technology amadi food processing gi yamna maru oiba ama lakli CAU gi mijeng makha da amadi status ki oina food technology college am hang liba asmak yamna pungning thaugat ningai nei masina status da low singu bagi pothoka consumption ga gap ama lakliba se manghan ngamgane phongdoki I'm sure the students, particularly in food technology, 40 of them, and even students of agriculture who are here doing their undergraduation, graduation, post-graduation, whatever, about 450 of them. So not necessarily it confines to only those who are studying food technology. The whole industry, food processing industry, grain processing, food processing, value addition and all that, those who are interested and specializing in this particular area have great scope to actually opt for that particular profession. Education Minister Thokchom Radhi Shyamna lamdamasigi socio-political amsung cultural gi chanakanglon sing ase amuk thijinduna society gi oiba saukhat khongthang bu hena masak khangna na honaba mathau tai haina phongdokre Dhanamanjuri University ki GP Women's College ta nini chubna revisiting colonial legacy in Northeast India haibhira masida pangthokadaba National Symposium haudopu ki thoram da wafam se phongdokibanei Minister na thoram da makhatana culture gi oiba haurk phambu sakhangba made mamutana khangba haiba sina isabu masak khangjana nabgi lambi nei mitau tamba haiba sina lamdam natraga Isana isabu ngak sabagi thauna adu mangthar rabagi masak ni phongdoki thoramada Rajya Sabha danatana ICSSR New Delhi gi members wariba Professor Rakesh Sinha Supreme Court of India gi Chief Justice waramba Justice ZK Balkrishnan Central University of Himachal Pradesh ki Vice Chancellor Professor Kuldeep Chand Agnihotri yauna miyoi kyana sarugyaki SSA amade Ramsa gi oja singna matam kuina takna tuna laklaba makhoi gi wakat lengakna tabi dabagi mayokta laklaba tang mari dagi matam kaktaba thabak lepagi khongjang sangchin ga dawri Manipur Press Club the Pangtok Pangwi Singa Unaba Mada joined SSA and Ramsa Teachers Association Manipur gi Vice President and Prakash Chandran Fongdor Kibada ngasi February gitang ani forward kumjali singani taramathoi taranithoi taramari amadi tara tarukta regular basis tilo kiba SSA amadi Ramsa gi oza singi tolof matam chana pithokna naba made matik sarab oza singbuna promotion pin naba Chief Minister da pishin kiba memorandum thabakta onthorok tabana thabak lepagi khongjang sanction naba warif lorak pani Fongdoraki Maan makhatana oza sing asigi thabak lobu matamda regular employee am oina laukhrabasu regular employee amagi phangkom tokpa sing amata matik chana pibide thagi tolop changnai na pibagi mauta installment basis ta sahi amada tha kharagi senpham anirak ahumlak tamak fangi hana piano phongdoki ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯃꯊꯪ ꯆꯪꯖꯔꯛꯄ ꯌꯥꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ RMSA SSAꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯝ ꯗ꯭ꯌꯨꯇꯤ ꯂꯧꯔꯛꯇꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯗꯣꯛꯇꯅ ꯃꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯇꯧꯒꯗꯧꯔꯤꯕ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯏꯂꯦꯛꯁꯟ ꯐꯥꯎꯕꯗ ꯑꯩꯈꯣꯏ RMSA ꯑꯣꯖꯥꯁꯤꯡꯅ ꯗ꯭ꯌꯨꯇꯤ ꯂꯧꯔꯛꯇꯕ ꯌꯥꯕꯒꯤ ꯈꯣꯡꯖꯪ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯅ ꯂꯧꯅꯤꯡꯅ ꯂꯧꯕ ꯅꯠꯇꯦ ꯀꯟꯗꯤꯁꯟꯅ ꯂꯧꯍꯜꯂꯛꯄꯅꯤ Government ki employee oiba mioi khaktana matik saba mioi nate mai masing ningthin hairaba losing lebe mioi singi oinadi government ki thabak thoidok na mathau ta di hana Minister Karam Syam na phongdokrei wafam masing asi khongjom gi Sol village ta leiba Slopland Public School gi taratarelak suba mapokumon thorom da phongdokhi banei Thormada Athoyu Mithungan Giwarol Piraduna CF and PD Minister Karam Syamna Makha Taraduna Khongjom gi akoib de leba lairabi pangkai makha de leba mairo kya lemna larik taman matanatana Tripura Myanmar na chingba mafam singda
ꯂꯩꯈ꯭ꯔꯕ ꯃꯩꯇꯩ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯧꯐꯝ ꯊꯣꯛꯏ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯗꯨꯅ ꯂꯧꯁꯤꯡꯒꯤ ꯄꯨꯈꯩ ꯇꯥꯟꯁꯤꯜꯂꯤꯕ ꯑꯁꯤ ꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯅꯅꯕꯒꯤ ꯈꯛꯇ ꯈꯟꯕ ꯂꯥꯟꯒꯅꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯊꯦꯡꯅꯔꯛꯄ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗ ꯉꯥꯛꯊꯣꯛꯆꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡ ꯊꯥꯅꯥ ꯂꯩꯔꯛꯇꯒꯤ ꯊꯣꯛꯁꯣꯝ ꯔꯥꯙꯦꯒꯤ ꯃꯐꯝꯗ ꯉꯁꯤ ꯁꯂꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯪꯈꯣꯜ ꯂꯦꯝꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯆꯍꯤ ꯌꯥꯝꯂꯕ ꯃꯄꯨ ꯃꯕꯦꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯗꯨꯅ ꯂꯥꯛꯈꯤꯕ ꯔꯣꯍꯤꯠ ꯃꯁꯥꯒꯤ ꯆꯍꯤ 14 ꯁꯨꯔꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯁꯥꯒꯤ ꯆꯍꯤ 9 ꯁꯨꯔꯛꯄꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯏꯁꯤꯡ ꯃꯔꯤꯗ ꯁꯣꯛꯄꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯆꯍꯤ ꯌꯥꯝꯂꯕ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯁꯨ ꯊꯕꯛ ꯁꯨꯕ ꯉꯝꯗꯕꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯔꯥꯙꯦꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ इमुंग असिगी अवा अना असि थेंगनरुबदगी सलाई होल्डिंग्स प्राइवेट लिमिटेड की कॉर्पोरेट सोशल रेस्पॉन्सिबिलिटी स्कीम की मखादा मतिंग पांगमुगी खोंगथांग लौकटखिबनी ngasi moirang thana laikai da pangthokiba thauram amada salai gi masa loisang am oidiba smart society gi secretary dhanapati na imung asigi mioi singda laikai asimukta da lemna ingkhol ama leiduna khusinaki ngasi gi thauram da dhanapati na salai gi chairman narengbam samarjit ki lamjing lamtak makhada athu matamda imung asigi leiba yaba yum amasu company asina lemna saragani fongdokhi magna makha taraduna rohit ki ana layeng badasu smart medicals ki maikai dagi pangba yaba mateng pangba tanatana angang asina class 12 tamba fawbada salai gi masa ama oiriba Sekmaijin leiba Smart Universal Academy da lemna mahi tamanbagi khudong saba su piragani loinana imung asigi hingnan lambi semba oina tha kharagi mamangda salaina leptana tha khuding gi khusinarak level policing mangagi senpam su makhatana pi khigani haina mangna fongdoki tagi moigi hingnanabagi moigi karigumba mateng khara oinanabagi dama thagi pencil oina lupali sing mangam tha khudingi salai holding private limited ki site tagi mateng pangba hairiba point manga asi koi chairman na haibirakpa pauktak matungina haibirakpa advice matungina point manga asi aina mayangi mafamda aina lauthoksari Humpumatoi suba Churchan Singh KCSICB Memorial Football Tournament KPFC Bishnupur madi Nisa Thamoiban ani mai pakrei ngasi Kumalampak Turf Ground sanakiba tournament asigi nipan suba match ta KPFC Bishnupur amadi DM Rao Sekmai ani na match ki api matamda panjal amata chanadana match draw oi kibakadagi Tournament asigi chana pathaw ki matung ina kicks from penalty marks na match asigi aka apogi laibak lemda bada KPFC Bishnupur na DM Rao Sekmai panjal mari ahumda maiti pi ki Tournament asigi ani sub round changbangam ki Chathariba football tournament asigi ngase sana ki ba mapan sub match tana nisa thamui ban ki sanaroi I dayandana match ki humputara progamade marifu humdoi sub minute sing panjal ani lonana TH Thangamba S Johnny Com A Herojit amasung lamjing mutumna panjal amamam ga chandura Waidio Sorabu yamna lakchana panjal taruk sinoda maiti piramlaga tournament asigi ani sub round changbangam ki Manipur ki miyamna father of the modern games of Manipur haina singthana riba Churchan Maharaj ki mingda All Manipur Football Association na 1950 dagi hauna lisang sida pangthoktuna lakliba football tournament sida mapal lam gi football team ani yauna lamdam asigi football team kunmapan ga puna team kunthra mathoina knockout basis ta lamba taunari Hayeng sanagadaba tournament asigi tara suba match ta upa kyam ga yamadi UKB Churachandpur ga taramatoi suba match tana BMSC Tawung Khok amasung FCK Sadar Hills anina lamba taunarkani
Anisuba S. Mani Sharma 3rd Division Football League Tournament SFC Tera Kuraizam Lairakamadi NISC Larenzam Ani Mai Pakre Ngasi Paso Part 2 the Labor Pamyal Gisanabung Sanakiba Tournament Taratruk Sub League SFC Tera Kuraizam Leraki Sanaroi TH Chinglemana Mesasigi Humpudipan Sub Minute Chankibam Tangara Panjaladuna MSC Malumu Panjala Masino the Mikey Bibangamki Satar Club Football League Tournament ngasi sana ki Taratret Super League tana NISC Larenjamna NSU Awang Posamum Kulenu Panjal Manga ani the mighty Pibangamki Mai Pakraba NISC Larenjam ki Chanaroi L Daniel na match ki Taranitoi Yankai Yamadi Yankai Manga Super Minaching the Panjal Ahum Loyana T Napoleon Masung P. Robinson and in match ki Contranito and the Nipumanga Super Minaching the Panjal Amamam Gachan Kibagalona Mighty Oroba NSU Awang Posamum Kulengi Panjal Aniaduna S. Zibanamasung Pamel Anina Chanmangamki Imphal West District Football Association gi miyang makha da chathariba football tournament sida team tarani thoina group ani thokna khaidok tuna lamba tawnari hayeng chathariba tournament sigi makha ta league match ani sanaragani Anisuba Ahil 6 Men Open Soccer Football Tournament ngasidagi Imphal East ki Khergaon Sabalakai ground haudokre NASRIFC na Sinduna Chathariba Football Tournament sing ngasi ahob numit ki ahad match ta 7 Star FC Langthabala masung NEFSA FC Khetri anina sanaki match sida 7 Star FC na NEFSA FC Panjal ani amada mighty PK ani suba match na Nursi FC Khergaon na Mami Thawan FC Panjal ani amada mighty PK Southern Imphal Cultural Organization SICO na Simon Grassroots Football Development Program ama pangthokre Imphal West ki manung chana laiba organization asigi sanabung na pangthokpa haukiba Grassroots Football Development Program asida chai taruk tagi nipan mapan dagi tara mathoi dagi tara nithoi tara humdoi dagi tara mari fawda laiba lamdam asigi tongan mafam sing dagi lakpa nupa macha sanaroi nipuni thoi nupi macha sanaroi tara punna sanaroi yankai nithoi na saruk yari AFC D license holder L. Sursen International Football Player L. James amade grassroots leader Thoi Devina Pigliba Sanaroi Singh asida matau karamna football sanagani haibagi lamda takpi tambibigi thaudang lauri Tha taruk sathagadaba development program ase chayol khudingi thangjamade nomajing numit ki ayuk singda pangthok pagalonena grassroots football development program asigi hawdopgi acham thoromaduda ampagi treasurer L Dinamani amade ampagi executive member ait Mega Chandra galonena lamdamugi masak naibu miyo kyana sarubyaki Singmi Tami Unity and Development Committee CTUDC Kairau Kendra Sindra Infaliski Lemba Kulgi Public Grounda Sathariba Manga Suba Chingmi Tami Unity Football Tournament Kingasi Sanakiba Ahad Match ta Kairau Fsina CTUDC Lemba Kulbu Panjal Nepal Nanida Mighty Pikre Anisuba Match na SDA Kiam Gayamade KKFC Karpu Sungba Anina Sanakiba Match ta Team Animana Panjalamata Chanabangam draw oiki Home Chuba Match na WNYC Wankebamade AYCC Arabti Sanakiba Matamda AYCC Arabtina WNYC Wankimbu Panjal Mariama the Mighty Pi Ngamki Anisuba Haibok Trophy T20 Cricket Tournament ta Chem Khagempali masung White View si Langthabal ani Mai Pakre ngasayuk Langthabal Public Ground sana kiba tournament si tarani thoi suba league ta toss ngam kiba Chem Khagempali na batting hana sana kiba match asigi apibo over kunda wicket ama turaga run sani marifu mari ilawa ngamki inning asida Sultana out udana run chama yankai lauki match asigi anishuba batting chana ki KIYC Khetri ril mapalna match ki api over kunda wicket nipan turaga run humpum doi khak lauduna match ase run chani kunma thoida yamna chawna mighty banangki match asida Chem Khagempali ki all rounder Sultan run chama yankai amadi wicket ani lauduna man of the match ta ki sathariba T20 cricket tournament ase ngasi nungthil sana kiba tarahumdoi suba league ta
RRCC Churachandpur toss ngamdura match asigi abi over kunda batting hana sana kibada wicket mapan turga run humputra nipan lawa ngamki inning asida Elana run kuntra manga lauki match asigi ani suba batting sana kiba YWC Langthabal na over mapan ga ball mari the wicket ahum turaga run mari puni thoi lauduna match asigi wicket taret mai pak ngamki match asida run kuntra tere lauki YWC Langthabal gi batsman Brikamjitna man of the match taki Manipur Cricket Association ki miyang makada YWC Langthabal na sindu na chatariba cricket tournament na sige hayang makata but league match ani sanaragani. Matanga shoy da bulletin na se tension jadring ki mangwina na headlines mo na pijari. Nepal de South Asia ki lebak sing na puno na bohola raman pi kuntra ma pa na bidin pa tarani thoi punami yang khai ma thoi nga sisu makata na social welfare department amade police na kan mangam krei Rajya Sabha ki session haudok pada President Citizenship Amendment Bill pass tawgin hana phongdok ki bai sin notice niam ki laibak ki bin hana veteran politician ozoi na phongdok krei Chief Minister na hauki December kunipan da Sub District Hospital ki thak upgrade tawbiram laba Lilong Primary Health Center da Dr. Amat Laitre AMMS on Center se matan kat na thingin krei Chandel District ki Lamkang Khunya yamadi Lamkang Khunka gi Singmai da tharam lupa koti tarik lak humputra rom gi senpham oiga da ba popi pambi sing yantatuna manghan krei Namasung Directorate of Revenue Intelligence Regional Imphal na New Mari dagi Indian rupees lupa lakh humputra ni toy lising yang kai taru kachani marifu oiga da ba US dollar lakh malising kungi senpham fagat pangam krei